ꯅꯦꯠ ꯑꯁ ꯅꯦꯠ ꯌꯥꯗꯤꯌꯦ ꯕꯨꯠ ꯑꯝꯇꯪ ꯀꯥꯔꯒ ꯅꯦꯠ ꯅꯨꯡꯉꯥꯏꯇꯦ 4Gꯁꯨ ꯂꯩꯇꯦ ꯋꯥꯏ ꯐꯥꯏ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯈꯪꯗꯤꯌꯦ ꯑꯃꯇꯪ ꯀꯥꯏ ꯃꯔꯨ ꯑꯅꯤ ꯀꯥꯏ ꯅꯦꯠ ꯃꯔꯨ ꯑꯅꯤ ꯀꯥꯏ 5G ꯂꯩꯔꯦ ꯑꯗꯨ ꯌꯥꯔꯗꯤ ꯉꯥꯏ 15 ꯑꯃꯨꯛ ꯂꯥꯛꯀꯦ ꯇꯦꯡ ꯌꯦꯡꯕꯤꯔꯛꯑꯣ ꯌꯥꯝ ꯐꯖꯩꯌꯦ ꯆꯦ ꯇꯣꯝꯕꯤ ꯈꯝꯁꯃꯤꯗ ꯍꯥꯏꯒꯣ ꯈꯝꯁꯃꯤꯗ ꯑꯁ ꯊꯥꯒꯠꯆꯔꯤ ꯆꯍꯤ ꯍꯪꯉꯛꯑꯦ ꯑꯩꯗꯤ 24 25 ꯁꯨꯗꯣꯏꯅꯤ ꯀꯩꯅꯣ ꯇꯧꯒꯦ ꯃꯤꯁꯦ ꯈꯤꯇꯪ ꯉꯁꯤꯗꯤ ꯀꯩꯅꯣꯝꯃ ꯍꯥꯏꯖꯒꯦ ꯆꯪꯕꯤꯔꯛꯑꯣ ꯆꯪꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩ 24 ꯁꯨꯔꯦ 25 ꯁꯨꯗꯣꯏꯅꯦ ꯍꯟꯗꯛ ꯌꯦꯡꯉꯣꯀꯣ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯂꯥꯛꯄꯅꯦꯕꯀꯣ ꯂꯥꯛꯀꯦꯉꯣꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯛꯀꯦ ꯃꯌꯦꯛ ꯁꯦꯡꯗꯕ꯭ꯔꯥ ꯃꯃꯤꯡ ꯀꯃꯥꯏꯅ ꯊꯣꯛꯀꯦ ꯀꯩꯅꯣꯗ ꯂꯩꯌꯦ ꯂꯂꯥꯕꯨꯡꯗ ꯀꯩꯅꯣ ꯇꯧꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯄ꯭ꯔꯣꯃꯣꯁꯟ ꯑꯃ ꯊꯥꯒꯠꯈꯤꯕꯗꯣ ꯑꯗꯣ ꯗꯦꯠ 21ꯗ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯂꯣꯇ꯭ꯔꯤ ꯑꯣꯠꯇꯣꯏꯅꯦꯕ ꯂꯥꯏꯚꯇ ꯏꯆꯦ ꯂꯥꯏꯚ ꯑꯣꯠꯄꯁꯦ ꯀꯩꯅꯣ ꯁꯤꯡꯖꯃꯩ 360ꯅꯦ ꯀꯅꯥ ꯃꯆꯥ ꯉꯥꯛꯇ ꯑꯗꯨ ꯑꯅꯤꯗꯨꯗꯀꯣ ꯂꯥꯏꯚ ꯊꯥꯔꯒ ꯑꯣꯜꯂꯅꯤ ꯑꯗꯣ ꯃꯌꯥꯝꯗꯣ ꯇꯤꯀꯦꯠꯇꯣ ꯖꯔ ꯖꯔ ꯀꯛꯁꯟꯅꯕꯤꯔꯣ ꯇꯤꯀꯦꯠ ꯑꯩ ꯋꯥꯏ ꯐꯥꯏ ꯁꯝꯃꯛꯀꯦ ꯅꯪꯒꯤ ꯀꯩꯅꯣꯁꯦ ꯅꯉꯣꯟꯗ ꯁꯦꯡꯕ ꯋꯥꯅꯦꯕꯀꯣ ꯅꯨꯡꯉꯥꯏꯔꯤꯌꯦ ꯑꯗꯣ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯍꯥꯏꯗꯤ ꯇꯤꯀꯦꯠ ꯀꯛꯄꯤꯗ꯭ꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯗꯣ ꯇꯤꯀꯦꯠ ꯀꯛꯄꯤꯌꯣ ꯇꯤꯀꯦꯠ ꯑꯃꯃꯝ ꯗꯦꯠ 21 ꯀꯨꯏꯗ꯭ꯔꯦ ꯗꯦꯠ 21ꯗ ꯑꯣꯜꯂꯗꯣꯏꯅꯦ ꯂꯣꯇ꯭ꯔꯤꯗꯣ ꯂꯥꯏꯚ ꯊꯥꯔꯒ ꯔꯥꯅꯤ ꯐꯤ ꯔꯥꯅꯤ ꯐꯤꯅꯦ ꯐꯅꯦꯛꯅꯦ ꯁꯤꯁꯨ ꯐꯥꯔꯁꯇꯅ ꯀꯩꯅꯣꯅꯦꯕ ꯑꯗꯩ ꯔꯦꯠꯁꯤꯒ ꯑꯣꯏꯌꯦ ꯃꯤꯁꯦ ꯌꯥꯝ ꯆꯪꯉꯛꯑꯦ ꯃꯌꯦꯛ ꯁꯦꯡꯅꯗꯤ ꯆꯪꯉꯣ ꯁꯦꯡꯗ꯭ꯔꯕꯣ ꯌꯥꯝꯅ ꯗꯥꯝꯁꯤꯅ ꯑꯃꯨꯛ ꯀꯣꯜ ꯇꯧꯔꯛꯑꯦ ꯗꯥꯝꯁꯦ ꯀꯥꯏ ꯌꯧꯔꯛꯑꯒꯦ ꯃꯣꯏ ꯀꯨꯏꯔꯦ ꯌꯧꯔꯛꯄ ꯄꯨꯟꯅ ꯂꯥꯛꯑꯝꯕ ꯗꯥꯝꯁꯤꯗ ꯌꯨꯝ ꯂꯩꯔ ꯆꯪꯉꯒ ꯌꯥꯝ ꯀꯨꯏꯕꯗꯣ ꯊꯦꯡꯉꯦ ꯍꯥꯏꯌꯦꯕ ꯍꯟꯕꯗꯣ ꯍꯣꯏ ꯉꯁꯥꯏ ꯑꯩꯈꯣꯏ ꯄꯨꯟꯅ ꯕꯖꯥꯔꯣꯝꯗ ꯂꯝꯐꯦꯜꯔꯣꯝꯗ ꯌꯨꯝ ꯂꯩꯕ꯭ꯔꯣ ꯑꯗꯨꯒ ꯀꯃꯥꯏꯅ ꯇꯧꯕ ꯀꯃꯥꯏꯅ ꯑꯗꯨꯅꯤ ꯀꯔꯝ ꯀꯥꯟꯗ ꯊꯝꯃꯤꯅꯦ
Tauke. ꯇꯣꯝꯕꯤꯅ ꯀꯩꯅꯣꯝꯃ ꯍꯪꯒꯦꯅ ꯀꯥꯟꯗꯨꯗ ꯍꯧꯖꯤꯛ ꯃꯥꯅ ꯊꯥꯔꯤ ꯍꯣꯏ ꯑꯩ ꯄꯥꯏꯍꯜꯂꯛꯀꯦ Anta hadir. Price yang lupa. khitang đi mana Hakaza hot pai ni he. Mekola kainomda Nufi ting khang makha yeng ninge. Yam namjar nammadabne ai do college exam tawriba adugi number gidam fatta adune. Ansalla dabane. hai doli phatabi ai Nufi ting khang yeng ninge. doli Apang mangang mai da busi bana. ai meche mate shiro boy kenapa shiro boy karena pakai cara depan ini kayak ini aja doli nu Mayam lottery ki ticket to amam kaksan biyo. Price loi phajabane. karena bo cerani karena dia How? karena dia apa kenapa sono pakai apa itu jadi si wakan nuai tapi malah Ai nungai kam tawdi. College ga ta da sakto. Nusada ya. tombi sih ada wali chana besar ke fond Lion da lion lakti ye ma do samkapgi. talayan masam kaku Le hoy mayam gi demand do ma khang phungam dra na ka ki do re. Itu mirma ko lam la ena ka to ba ta khat wai chana ba thokki. Rani ha to mi le cheli do. leisen dia ni ki malam dah biru kumakke Jirani ito pundra bo. si diming ke ano si cirani bra pundra bo pundre anda ari ma do chine khoi kanggu je chine ai di ai ju ham dori ju ham to dori da chine yam pa ni mama thana namage na ni likhana ju kono no video do no ai wale kedori no chedeli jam se Kai dori no ja akoi do sida rent ki pu rani ma tong tongan ta li ba. tahan ma Jiran ne jo khoi da gi hen ma na lam kha la pe du na pun ba do tang khak ta ba gin. ai film yam phase thank Thank you you. ready ya jang he ta re ya Samje. boleh peminat tu anda juga di pay hai ya Big fan bro. big fan brand ya stronger Kuninga sok long tilak ta. Ngarang dia dum de kan siba na han gai dia dum puri du lam la pa surani do. lapa ko chu hai di moi ani khitang oiram me ba hoji dia ko tim ya me yama ko to pam de na jera ni se kai lam de no sanjen mam ne phayang rom da gi na doli mu da wi ye party em to ya Tau drum ne me. ai si dole Kitau se kai lam dei no. Kai ming ko ke ba. hai pun si ko we Ina masangai jadi. pun si ba Tapi doli nang Doli nang gina yang balai wan. yum da masang da la yang samkak pagi le haure. ma lion dagi lion amom on to Hantak ci doli video yaw te na waw la bane ci tani ga kana tat tu tuk abra na khalui ya. Kon ya mo
ꯔꯥꯅꯤ ꯄꯨꯟꯗ꯭ꯔꯤ ꯀꯩꯒꯤꯅꯣ ꯚꯤꯗꯤꯑꯣꯗ ꯃꯥ ꯑꯩꯈꯣꯏ ꯒ꯭ꯔꯨꯞ ꯌꯥꯝꯕꯗꯣ ꯇꯥꯏꯃꯤꯡꯗꯨꯒꯤ ꯐꯪꯅꯗ꯭ꯔꯦꯅ ꯃꯥ ꯃꯊꯟꯇ ꯅꯝꯕꯅꯦ ꯊꯥꯒꯠꯆꯔꯤ ꯗꯣꯔꯤꯟ ꯃꯤꯌꯥꯎ ꯂꯣꯞ ꯂꯝꯕꯤꯗ ꯔꯥꯅꯤ ꯍꯪꯉꯣ ꯁꯨꯈꯣꯡ ꯈꯨꯝꯃꯛꯑꯣꯏ ꯍꯥꯏꯕꯤꯒꯦ ꯑꯁ ꯐꯖꯗꯦꯍꯦ ꯏꯆꯦ ꯔꯥꯅꯤ ꯇꯣ ꯍꯧꯖꯤꯛꯀꯤ ꯂꯥꯏꯞꯇ ꯍꯪꯉꯛꯄꯗꯨꯗꯤ ꯃꯥ ꯎꯗꯕꯒꯤ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯀꯥꯏꯗꯅꯣ ꯆꯔꯩ ꯂꯂꯥꯝꯕꯨꯡ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯂꯂꯥꯝꯕꯨꯡ ꯂꯂꯥꯝꯕꯨꯡ ꯂꯂꯥꯝꯕꯨꯡꯕꯨ ꯆꯤꯡꯂꯥ ꯇꯧꯕꯗꯨꯒꯤ ꯃꯣꯏ ꯃꯅꯥꯛꯇ ꯑꯩꯗꯤ ꯀꯩꯅꯣꯒꯤ ꯀꯩꯕ ꯅꯨꯄꯤꯒꯤ ꯑꯇꯥꯡꯕ ꯐꯤ ꯍꯥꯏꯗꯥꯏꯅꯦ ꯔꯥꯅꯤ ꯔꯥꯅꯤ ꯐꯤ ꯐꯅꯦꯛ ꯀꯔꯤ ꯑꯇꯥꯡꯕꯗꯣ ꯑꯗꯨꯗꯣ ꯑꯩ ꯎꯠꯀꯦ ꯃꯣꯏ ꯃꯌꯥꯝ ꯁꯤꯁꯦ ꯀꯩꯅꯣ ꯂꯣꯇ꯭ꯔꯤ ꯇꯧꯕꯒꯤ ꯄ꯭ꯔꯥꯏꯖꯅꯦꯕꯀꯣ ꯁꯤꯗ ꯃꯊꯛꯇ ꯂꯩꯔꯤꯁꯤꯡꯁꯦ ꯁꯤꯅꯦꯕꯀꯣ ꯐꯥꯔꯁ ꯄ꯭ꯔꯥꯏꯖꯇꯣ ꯑꯩꯒꯤ ꯍꯥꯟꯅꯁꯨ ꯊꯥꯒꯠꯈ꯭ꯔꯕꯅꯦꯕꯀോ ꯇꯣ ꯄ꯭ꯔꯥꯏꯖꯁꯦ ꯁꯤꯁꯤꯅꯦꯕ ꯏꯃꯥ ꯑꯗꯨꯒ ꯐꯤꯒꯦꯅꯦ ꯐꯤꯒꯦ ꯐꯅꯦꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯐꯤꯒꯦ ꯐꯅꯦꯛꯅꯦꯕꯀோ ꯁꯤꯁꯤꯒ ꯑꯗꯨꯒ ꯁꯦꯀꯦꯟ ꯊꯥꯔꯠ ꯑꯗꯨꯒ ꯐꯣꯔꯠꯇꯅꯅꯦ ꯁꯤꯗ ꯀꯩꯅꯣ ꯑꯣꯏꯗꯣꯏꯅꯦ ꯀꯂꯔ ꯑꯅꯤ ꯈꯟꯅꯤꯡꯕ ꯁꯤꯁꯤꯒ ꯌꯦꯜꯂꯣ ꯀꯂꯔꯒ ꯑꯣꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯑꯣꯏꯕꯅꯦ ꯁꯤ ꯑꯅꯤꯁꯤꯗ ꯈꯟꯗꯣꯏꯕ ꯑꯄꯥꯝꯕ ꯑꯃ ꯑꯗꯨ ꯃꯄꯥꯟꯅꯥꯏꯗꯣ ꯌꯥꯎꯗꯣꯏꯅꯦ ꯁꯤꯅ ꯀꯩꯅꯣ ꯑꯣꯏꯗꯣꯏꯕ ꯐꯥꯔꯁ ꯄ꯭ꯔꯥꯏꯖꯇ ꯀꯩꯅꯣ ꯁꯤ ꯐꯤꯒꯦ ꯑꯁꯦꯡꯕꯅꯤꯀꯣ ꯐꯤꯒꯦ ꯑꯁꯦꯡꯕꯅꯤ ꯁꯤꯅ ꯁꯦꯀꯦꯟ ꯐꯤꯒꯦ ꯃꯅꯥꯎ ꯍꯥꯄꯛꯇꯣꯏꯕ ꯁꯤꯁꯤꯅ ꯑꯗꯨꯒ ꯁꯤꯅ ꯊꯥꯔꯠ ꯂꯨꯄꯥ 300ꯁꯦ ꯀꯛꯑꯦ ꯍꯥꯏꯅ ꯐꯥꯎꯗ꯭ꯔꯦ ꯈꯜꯂꯁꯦꯕ ꯐꯥꯎꯗ꯭ꯔꯁꯨ ꯀꯩꯁꯨ ꯃꯥꯡꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯌꯥꯔꯦ ꯍꯥꯏꯗꯤ ꯀꯩ ꯂꯝꯒꯤ ꯏꯁꯇꯣꯔꯅꯣ ꯍꯥꯏꯔꯦ ꯀꯩꯅꯣꯗꯨꯅꯦ ꯂꯂꯥꯕꯨꯡ ꯂꯂꯥꯝꯕꯨꯡ ꯀꯩꯅꯣꯅꯦꯕ ꯍꯥꯏꯗꯤ ꯐꯥꯎꯗ꯭ꯔꯦ ꯈꯜꯂꯁꯦꯕ ꯐꯥꯎ ꯇꯥꯔꯒꯁꯨ ꯁꯤꯗꯒꯤ ꯔꯦꯟꯇꯦꯜꯁꯤꯗꯒꯤ ꯐꯤ ꯋꯥꯏꯕꯗ ꯇꯤꯀꯦꯠ ꯃꯃꯟꯗꯣ ꯑꯗꯨ ꯑꯗꯨꯝ ꯀꯛꯊꯔꯒ ꯑꯗꯨꯝ ꯂꯨꯄꯥ 1,500 ꯄꯤꯕ ꯋꯥꯏꯔꯦ ꯈꯜꯂꯁꯦꯕ ꯂꯨꯄꯥ 300ꯁꯦ ꯀꯛꯊꯔꯅꯤ ꯑꯗꯨꯒ ꯂꯨꯄꯥ 1,200 ꯄꯤꯔꯝꯃꯒ ꯑꯗꯨꯝ ꯌꯥꯔꯦ ꯋꯥꯏꯕ ꯔꯦꯗ ꯀꯂꯔꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯑꯩꯁꯨ ꯑꯝꯇ ꯂꯧꯔꯦ ꯔꯦꯗ ꯀꯂꯔꯁꯦ ꯐꯖꯕꯅꯦ ꯑꯗꯨꯝꯅ ꯀꯛꯑꯒꯗꯤ ꯁꯣꯏꯗꯅ ꯐꯥꯎꯔꯅꯤ ꯑꯗꯣꯝꯗ ꯀꯛꯄꯤꯌꯣ ꯇꯤꯀꯦꯠꯇꯣ ꯍꯥꯏꯗꯤ ꯀꯛꯄꯤꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯗꯦꯝ ꯇꯧꯁꯟꯕꯤꯔꯛꯑꯣ ꯍꯧꯖꯤꯛ ꯑꯗꯨꯝ ꯇꯧꯁꯟꯕꯤꯔꯛꯑꯣ ꯂꯥꯏꯚ ꯊꯥꯔꯤ ꯆꯦ ꯐꯣꯟ ꯂꯥꯛꯑꯦ ꯌꯦꯜꯂꯣꯗꯣ ꯌꯥꯝ ꯐꯖꯩꯌꯦ ꯄ꯭ꯔꯥꯏꯁꯇꯤ ꯌꯥꯝ ꯐꯖꯩꯌꯦ ꯄ꯭ꯔꯥꯏꯁꯇꯤ ꯌꯥꯝ ꯐꯖꯩꯌꯦ ꯌꯦꯜꯂꯣꯁꯤ ꯐꯖꯩ ꯍꯥꯏꯅꯤꯁꯨ ꯑꯗꯨꯅꯦ ꯄ꯭ꯔꯥꯏꯁꯇꯤ ꯌꯥꯝ ꯐꯖꯩꯌꯦ ꯐꯖꯩꯌꯦ ꯑꯗꯩꯗꯤ ꯑꯃꯅ ꯑꯃꯨꯛ ꯀꯩꯅꯣ ꯑꯣꯏꯗꯣꯏꯕ ꯏꯆꯦ ꯄꯣꯂꯤ ꯔꯥꯅꯤ ꯅꯠꯇ꯭ꯔꯥ ꯇꯔꯨꯛ ꯑꯃ ꯅꯦꯠꯋꯥꯛ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯌꯣꯟꯕꯩ ꯅꯠꯇꯦ ꯃꯌꯥꯝ ꯂꯣꯇ꯭ꯔꯤꯒꯤꯅꯦꯕꯀꯣ ꯌꯣꯟꯁꯨ ꯌꯣꯜꯂꯦ ꯑꯗꯨꯕꯨ ꯁꯤ ꯑꯩꯅ ꯍꯧꯖꯤꯛ ꯎꯆꯩꯗꯨꯗꯤ ꯀꯩꯅꯣꯒꯤꯅꯦꯕ ꯂꯣꯇ꯭ꯔꯤꯒꯤꯅꯦꯕ ꯂꯨꯄꯥ 300 ꯇꯪꯅꯦꯕ ꯇꯤꯀꯦꯠꯇꯣ ꯐꯥꯔꯁ ꯄ꯭ꯔꯥꯏꯖ ꯑꯗꯨꯝ ꯄ꯭ꯔꯥꯏꯖ ꯂꯣꯏꯅꯃꯛ ꯄ꯭ꯔꯥꯏꯖ ꯂꯣꯏ ꯐꯖꯕꯅꯦ ꯂꯣꯏ ꯆꯥꯎꯋꯦ ꯄ꯭ꯔꯥꯏꯖ ꯂꯩ ꯑꯗꯣ ꯁꯤꯁꯦ ꯑꯁꯦꯡꯕ ꯈꯤꯇꯪ ꯈꯦꯠꯅꯕ ꯃꯥ ꯂꯥꯛꯑꯣ ꯍꯥꯏꯌꯣ ꯁꯛꯇꯨꯒ ꯃꯤꯉꯣꯟꯗ ꯅꯁꯛꯁꯤꯡꯗꯨꯒ ꯀꯩꯅꯣ ꯈꯟꯅꯒꯅꯣ ꯀꯃꯦꯟꯇꯅ ꯌꯥꯝ ꯐꯖꯩꯌꯦ ꯆꯦ ꯇꯨꯝꯕꯤ ꯑꯩ ꯌꯥ ꯁꯠꯂꯨꯕꯒꯤ ꯀꯣꯛꯄꯒꯤꯅꯤ ꯅꯦꯠ ꯌꯥꯝ ꯆꯞꯄ ꯅꯦꯠꯁꯦ ꯈꯤꯇꯪ ꯅꯦꯠ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯆꯞꯄꯦ ꯅꯦꯠ ꯅꯨꯡꯉꯥꯏꯔꯗꯤ ꯐꯗꯧ ꯖꯤꯑꯣꯁꯨ ꯅꯨꯡꯉꯥꯏꯇꯕ ꯏꯌꯥꯔꯇꯦꯜꯁꯨ ꯅꯨꯡꯉꯥꯏꯇꯕ
ꯐꯖꯅ ꯏꯁꯀ꯭ꯔꯤꯟ ꯔꯦꯀꯣꯔꯗ ꯇꯧꯕꯤꯔꯝꯒꯦ ꯌꯥꯝ ꯐꯖꯩ ꯏꯅꯥꯎꯇꯣꯝꯕꯤꯁꯦ ꯑꯩꯈꯣꯏ ꯗꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯗꯥ ꯍꯥꯏꯕꯗꯣ ꯑꯣ ꯑꯩꯗꯤ ꯅꯣꯏꯒꯤ ꯁꯨꯝ ꯅꯆꯟꯅꯨꯄꯤꯅ ꯍꯥꯏꯔꯕꯅꯤ ꯆꯦꯒꯤ ꯑꯃ ꯂꯩꯍꯧꯔꯣ ꯌꯥꯝ ꯐꯖꯩꯌꯦ ꯂꯩꯔꯗꯣꯏꯅꯦ ꯁꯤꯗꯒꯤ ꯑꯗꯨꯝ ꯑꯩꯗꯤ ꯃꯥ ꯑꯅꯤ ꯐꯥꯎꯅꯦ ꯑꯗꯥꯏ ꯌꯥꯎꯗ꯭ꯔꯦ ꯇꯤꯇꯨꯃꯤ ꯀꯅꯥ ꯂꯩ ꯑꯩꯈꯣꯏ ꯗꯣꯂꯤꯅꯦ ꯗꯣꯝꯕꯅꯦ ꯑꯩꯅꯦ ꯄꯨꯡꯁꯤꯕꯅꯦ ꯗꯥꯔꯤꯀꯤ ꯅꯦꯠꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯕꯤꯔꯗꯤꯀꯣ ꯀꯩꯅꯣ ꯑꯩꯅ ꯏꯔꯤꯕ ꯀꯃꯦꯟꯠꯁꯦ ꯐꯒꯦꯔꯣ ꯎꯍꯧꯗ꯭ꯔꯦ ꯎꯍꯧꯗ꯭ꯔꯦ ꯕ꯭ꯔꯗꯔ ꯅꯥꯎꯕ ꯆꯦꯇꯨꯝꯕꯤ ꯑꯩꯈꯣꯏꯗ ꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯗꯥꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯗꯥ ꯑꯣ ꯑꯩꯈꯣꯏꯗꯥ ꯏꯕꯥꯅꯤ ꯇꯤꯀꯦꯠ ꯌꯣꯜꯂꯤꯌꯦ ꯇꯤꯀꯦꯠ ꯂꯩꯌꯣ ꯍꯥꯏꯌꯨ ꯍꯥ ꯄꯥꯔꯇꯤ ꯇꯧ ꯌꯥꯏ ꯀꯩꯅꯣ ꯁꯤ ꯐꯥꯎꯀꯥꯟꯗ ꯄꯥꯔꯇꯤ ꯇꯧꯔꯁꯤ ꯀꯩꯅꯣ ꯌꯦꯡꯒꯦ ꯇꯣꯝꯕꯤ ꯅꯣꯏ ꯑꯅꯤꯒꯤ ꯃꯔꯨꯞ ꯐꯥꯎꯕꯒꯤ ꯏꯁꯩꯗꯣ ꯑꯝꯇ ꯁꯛꯂꯛꯑꯣ ꯇꯣꯝꯕꯤ ꯄꯨꯟꯁꯤꯗ ꯈꯤꯇꯪ ꯆꯥꯗꯦ ꯍꯥꯎ ꯏꯆꯦ ꯈꯨꯁꯤꯗ ꯑꯩꯈꯣꯏ ꯗꯥꯒꯤ ꯗꯥꯏꯂꯣꯛ ꯑꯦꯠ ꯑꯃ ꯍꯦꯛꯇꯗ ꯁꯨꯠ ꯇꯧꯔꯛꯑꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯣꯀꯦ ꯍꯣꯏ ꯇꯣꯝꯕꯤ ꯍꯥꯎ ꯁꯤꯁꯨ ꯇꯣꯝꯕꯤ ꯅꯪꯒ ꯗꯗꯥ ꯄꯨꯟꯁꯤꯕꯒ ꯃꯆꯤꯟ ꯃꯅꯥꯎꯔꯣ ꯃꯥꯜꯂꯦ ꯃꯥꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯅꯥꯎꯄꯤ ꯃꯆꯥ ꯇꯥꯔꯤꯛꯀꯤꯁꯦ ꯑꯩ ꯏꯅꯥꯎꯄꯥꯔ ꯍꯥꯏꯕ ꯆꯤꯆꯦ ꯔꯥꯅꯤꯕꯂꯥꯒ ꯄꯨꯜꯂꯨꯕ ꯚꯤꯗꯤꯑꯣ ꯑꯃ ꯔꯥꯅꯤ ꯇꯣꯝꯕꯤꯅ ꯍꯧꯖꯤꯛꯀꯥꯟ ꯗꯥ ꯄꯨꯟꯁꯤꯕ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩ 22 ꯅꯨꯄꯥꯅꯦ ꯃꯥꯕꯨꯗꯤ ꯑꯉꯥꯡ ꯆꯦꯔꯅꯤ ꯄꯨꯂꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯥ ꯑꯩꯈꯣꯏ ꯒ꯭ꯔꯨꯞꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯑꯩꯒꯤ ꯆꯦꯅꯦꯜ ꯍꯥꯡꯉꯦ ꯗꯣꯂꯤꯒꯤ ꯆꯦꯅꯦꯜ ꯍꯥꯡꯉꯦꯗꯅ ꯑꯗꯨꯗ ꯌꯥꯝꯃꯦꯕ ꯑꯗꯨꯒꯤ ꯌꯥꯝꯕꯗꯣ ꯃꯥ ꯇꯣꯉꯥꯟꯅ ꯅꯝꯖꯔꯒꯦ ꯅꯝꯈ꯭ꯔꯦꯗꯣ ꯂꯤꯡ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯅꯣꯏ ꯐꯤꯂꯝ ꯉꯥꯛꯇꯅ ꯌꯦꯡꯉꯤꯕ ꯊꯦꯡꯀ꯭ꯌꯨ ꯉꯥꯏꯈꯣ ꯃꯤ ꯃꯦꯁꯦꯖ ꯊꯥꯔꯛꯄ ꯌꯥꯎꯔꯦ ꯌꯥꯔꯣꯏꯗ꯭ꯔꯣ ꯌꯥꯔꯔꯣꯏ ꯇꯤꯀꯦꯠ ꯀꯛꯄꯤꯅꯤꯡꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯗꯤꯑꯦꯝ ꯇꯣꯝꯕꯤꯔꯥꯅꯤ ꯑꯅꯤꯗꯣ ꯌꯥꯝ ꯆꯥꯟꯅꯕꯅꯤꯗ ꯇꯧꯁꯤꯟꯕꯤꯔꯛꯑꯣ ꯑꯗꯣ ꯄꯨꯜꯂꯔꯣꯏꯗꯕ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯣꯏ ꯑꯅꯤ ꯄꯨꯟꯕꯗꯨꯅꯤ ꯌꯥꯝ ꯅꯛꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯥꯁꯇꯔ ꯍꯧꯖꯤꯛꯇꯣ ꯑꯝꯇ ꯉꯥꯏꯈꯣ ꯑꯗꯨꯒꯤꯗꯣ ꯍꯥꯏꯗꯤ ꯃꯤꯒꯤ ꯀꯩꯅꯣ ꯂꯥꯛꯏꯕꯅꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯗꯨꯗꯣ ꯃꯌꯥꯝ ꯍꯣꯔꯦꯟ ꯍꯌꯦꯡ ꯑꯃꯨꯛ ꯁꯥꯟꯅꯔꯁꯦ